Manipur Top Channel gi Maikeri gi Maruebi ipausung meyamna thamjari ahanbada Kuki singna hai Union Territory gi demand pidriba phawba buffer zone thamgadabani Kuki miyamna taliba legislature yawba Union Territory gi demand phangdriba phawba India lengana lamda masida lairiba Kuki singi damak protective measure lokhatpa ama oina haujuk phangliba buffer zone asi makhatana thamkhigadabani haina Kuki gi lairiba tuan masi SO singi Maikeri gi phungtorakli Ngarang New Delhi the base tawwa Kukizo Women's Forum kowa lup amaga pamising unabagi thoramda Kukizo Women's Forum gi ko convener song hokip na hai Kukising na Manipur gi khaidoktuna legislature yaw Union Territory gi demand tawribasi kanglupur amate gi mayuk tawba demand ati mafam asida khundariba Kuki miyam gi right amadi safety gi damak tangai phadana tanba demand amani haina phongdokhe mifam madura saru yakheba Kuki student organization Delhi and NCR gi interim president si thang milan dongel na phongdokhibada lamdam asida thamliba buffer zone asi hingsa gi oiba thawdo wa thoktana ba madi dangdu laitaba hanjilana bagi damak thammani maram maduna Kuki singna taliba political solution asi phangdriba phawba buffer zone thamma mathau tai haina makna phongdokhi mifam madura saruk yakhiba advocate amana hai leba asida laidiba state kya da reorganize tawbigi thabak mangda India legana satharakhiba laikri ekoi kuidrigai Jammu and Kashmir Union Territory ani thoktuna nauna reorganize tawki maram aduna haujuk tholakliba Manipur integrity kai yaro heba wapam asi maram sadi leba asigi laidiba constitutional leba asigi integrity bu sakhang bakhtani adubo leba asida laidiba tuan state singi integrity ki wapam constitution recognize tawde haina sumana phongdoki pauki mifam adura KSO gi interim president na makhatana phongdoki bida Kuki singna taliba legislature yaw Union Territory gi demand sipiduna India lengana political solution ama puraktriba phaw hausik thamni buffer zone makhatana thamgadabani masigi mathakta India lengana leba asiga yumthang nariba ngamkhoi paringda fencing khadaba yadi haina tangai phadaba leirabadi hausik Manipur thamliba buffer zone asisu permanent oina thamduna maupsagum tangdu loitaba hanjilangna ba khotnagadabani haina su phongdokhi makhasa tharak oina topa paomana mafam maridagi tadana Imphal Turel gi launambal kaikhi mafam kyara pathoki iputsingsu phawki ising pumtaw tawki Imphal East Park sana Chenthakhre safagadaba mafam hongdokna bakhangali haukiba numit kharani asida Manipur gi mafam kyada nong leptana subana maram oidana Turel singi ising imai leptana wangkhalakpaga loinana Imphal Turel gi mafam marida sauna Turel kaikhi amadi mafam kyada Turel gi torwal ising pathoki iput mayam su phawraktuna Imphal East District gi mafam kya ising thumjingki Imphal Turel gi nongpok thangba launambal mafam kya da kaiba pathorakpa amadi ifut phorakhiba duna maram oiduna Imphal East District ki haingang Khurai Wangkhai Yai School Thongju Khetrigaw amasum Kairao Assembly constituency ki mafam kya gi yumsing ising thumjingkhibadagi chauna amang ata thukle Manipur lenga ki Water Resources Department gi main flood control room dagi phangba report ki matungina Imphal Turel gi ngasi Turel gi torban kai riba mafam sing adudi haingang kontha ahal thoksom lairak mapa Turel gi nungsup thangba amasung Khurai Hekru makhong Turel gi nongpok thangmani Imphal Turel gi ising pathokliba mafam singna khabai soi khabam amasung kontha ahalup anigi tainapam nongpok thongba maike gi ahalup laisangthem amasung news sekon namthapungdani hari Imphal East District ki Khurai Hekru makhong da leiba Imphal Turel gi torban fit kunthra hena sangna kaibadagi manak nakpada leiba yumke isingna senthaduna amang ata thokpada natana yumke isingna thumjingkhri haingang konda ahalup thoksom Leikai gi mapad Imphal Turel gi torban fit kunthrarom sangna kaibana maram moduna akoibda leiba yumke isingna senthabaga loidana isingna thumjingkhri amasung Khurai Hekru khomkhungi Imphal Turel kaifam mapada leiba yum tararom khudati isingna senthaduna amang ata thonki Ngarang nungalamda ayuk pung ahumrom tabla Imphal East District ki Kangla nongpok thong manakta leba news ekon namtha pung mapada meter samaga yankhairom sangba Turel torban gi ising pathuraktuna sanjen thong officer colony sekon nongmaibung soibam Leikai Porampat Wangkhai ni singba mafam kya gi yuma masum lambising ising na thumjingkhre Khurai Hekru makhongi Imphal Turel gi torban kaipam mapada leiba yum amagi pikliba angang ani ising na senthab horakpada miyamna matam sana kanba ngamhaurari Khurai Hekru makhongi Imphal Turel gi torban kairaba maramaduna isingna yum Chenthakhre victim oihoraba Rajeshwar ningomam nai hayeng hangsit luhonggadaba imung yauna yum ka isingna Chenthakhre Turel torban he kairakpaga yum gi posai amata kanba ngamhoduna Chenthakhre nupi angang singdi hana thohobana khudongthiba thoklamba yabadagi kanba ngamhore Rajeshwar nai ngarang ahing dagi Turel gi torban asida
इसिंगी इफुट इफाव हौरकपा अमसुम पाथोरकपदिगी लैकाई क्लब मियाम यावना पुन्ना कन्म ngamnaba hotnaduna lakhibani hauju state asida laingak leitabaga manana leibana phibam soklaba mafam asigi torel torban kairakadore hairabasum kanana su laktuna matam chana yengsin biba tawbikhidi ngasi numidang athengwa phawbada water resources department gi mekedigi khurai hekru makhong amasum hengang ahuluki torel kairi mafam adu semjinana bakan honaki adu athengwa phawbada mention mangamdana leidi hadi Impal Turel gi news sekon mapad yamna sangna ising patharak pa amadi ifut forak pa dubu leibak thonduna semjin mangam khri hadi Impal Turel gi maiba khun koirengai sanjen thong amasu Mahabali all khombong thong marak yauna mafam kya da ising pathok pa amasum ifut thok tuna mafam kya ising na thomjing khri amasum akut pa mafam kya ising na tam na hauju ising na thomjil lak hadi New Sekon, Wangkai, Bamo Leikai, Kurai Kunung Mamang, Nungaibung, Soibam Leikai, Wangkai Kunau, Kairang Mantripuki, Kongpal, Porampatki, Yumkai, School Yona, Bapamkia, Ising the Tumzinkre, All India Radio Palace Compounders, Ising Tumzinkre, Siri Govindaji Temple, City Convention, MSFDS, Advanced Hospital Palace Compound, Babina Diagnostic, Porampat, Yona Mapamkia, Ising the Tumzinkre. Ngarang Numidang, ngarang numidang Porampat leba Impal East District ki Deputy Commissioner ki office yaw mafam kaya ising na thomsilak naidi mong bahan ba amadi Mahabali ki laisang ising na thomsingkre maduna maram oiduna yongsing gi laifam na sawn akai piri Palace Compound leba Siri Govindaji laisang yaw na Govindaji Complex ising na thomsingkre Porampat leba Janims Hospital ki saruk kya su ngarang numidang phawda ising tam thomsilakri Nilakuthida yung khara Impal Turel digi pathorak pa isingna maram oiduna thomjingkre Impal gi Sanjenthong officer colony da leiba MLA singi Quater yauna officer kya gi Quater sing ising thomjingkre isingna Chenthakhre ba masum thomjingkra ba Impal East District ki Wangkai Khunau hangang ahalup amasum khura hekru makhongki mapam kya gi miyambu Relief and Disaster State amasum Central Security Forcing Red Cross Manipur Fire Service NDRF SDRF MMTE amasum Arambai Tingol gi personnel sing rescue operations athaduna ising na thomjingkraba mafam singi kudong thiringai oiba mongda lairamba miyoi kya hena sapagadaba ahongba mafam da puthoraki Leikai gi club miyam na mafam kya da relief camp sing hangduna ising na thomjingkraba mafam singi victims singi lehanba hori Mari suba Assam Rifles ki mekedigi inflatable boat sing sizinaduna ising thomjilaba area digi miyam amasum lanthum sing sapagadaba mafam da puthorakpada mateng bangki Impal Turel gi Singjamai Torban gi saruk kya sauna sekhai duna ising Chenthakhre club amasum Leikai gi miyam tholaktuna mention ki karigumba lakliba numit khara ne si nongma khata na leptana suragani Impal East District yauna Manipur gi mafam kya ising isaw gi awaba sauna mayukna rabi ya hedi amaromdana Kangpokpi de isaw na yum sing Chenthakhre Senapati de su isaw gi awaba mayukna ri hawkhiba me kungani pa nigi leptana Surakhiba akan manona Kangpokpi District Headquarter manakta laiba yum humfurom taba Leikai ama isaw na Chenthakhre gi ama ata thokre Senapati District su isaw gi awaba may unari hadi leptuna surakhiba nong aduna ngarang ihing nongyai da Kangpokpi Turel gi torban kai duna maduga taina na laiba Zenhing Bang ising na Chenthakhre Saurakna yum humfurom isaw aduna ama ata thokhanki hadak thokriba sina Zonhing Bang da isaw gi awaba may unaba anirak subane hadi Lebak tiraba thawdo dugi awab nanglaba singda lamdama dugi naha sing mari leinaba authority singi miyoi singna mi kanbegi thabakta mateng pangki isingi imai gi leptana wangkhalakli loinana district adu da Airtel amasum Jio network yakidabana I pau phauna bi yakidri district ka mari leinaba district ke mari leinaba authority na piba helpline number singsu pau phauna bangamdre district adu da mai su mutkibadigi pau si iba matam phau bat lakidi Kangpokpi ward number 5 ward number 8 ward number 9 ward number 11 da isawna ama ata thonki zoning bengi Chenthakhre ba yum sing phibam ka hena thina soki marasida National Highway 2 Impal Dimapur lambi gi yengangpo amasum daili gi marakta landslide khara thoki mari lena ba authority na mafam sing adu sengdoktuna gari sathok singda apan matho ondana ba khongthang sing lokhat ki hari mara asida Senapati District su nong leptna subana miyam isaw gi awaba mai unari akut pa mafamda laiba yum lising amarom ngarang numidang khangudana tholakpa isawna soonki ugi thong ani amsum hanging bridge ani ising Chenthakhre loinana yumda khamduna thambakar ani 407 minute truck amasu ising Chenthakhre khangudana tholakhibi isawna soolaba sing mateng pangnabagi damak Senapati Town Committee District Authority amasum Colony Village Authority gi miyoi singna punna ahing adu
tumdana mi kanbagi thabaksing changsinki isauna sokolaba district adugi mafamsingdi Violent Colony, River Colony, Bridge Colony, Yaupau Colony, Sales Road Colony, amasung All Monday Market Colony, Leikai singasi miyoisingi ahingda hawgotlaga sapagataba mafamsingda hongdokna khihari hawkiba me kungani pandigi hawraga surakhiba nongsina district aside electricity phangdana amamba markta lerakli akan manong amasum isauna electric pole kya tukibadagi mai lakidabani district asigi manung sanba national highway 2 gi mafum kharadasu ahingda laikhom lainang ninkhairak tuna lambi setok sinjakidi ngasi ayu anganbada mari lainabasingna sengdoklaba matungda lambi sing adu gari setok sin tawbu yahan khiyari amaromdana torel imai hanthaba khara yaurabasu wangkhalakpasu yauri manipur gi mafam kyada hawkiba numit kharani asida nong leptana subana maram oiduna idil torel yauna manipur gi maru oiba torel singi isingi imai leptana wangkhalakli imphal torel gi oina dingasi mafam kyada torel torwal kaiba masum pathokpana maram oiduna highest flood level gi mathak selambadagi level khara hantharaga hawjiksu adumak khudong thringa oiba level seli Manipur lenga ki Water Resources Department di Officer in Charge Main Flood Control Room di phangba Daily Flood Report ta hawkiba pung kun mari haibadi me kunthra gi ayuk pung taruk tagi ngasi haibadi ngarang gi kunthra ga mathu ayuk pung taruk phawba da Kangpokpi da leiba Imphal Turel gi Rain Gas Station na phangwa nongsu gi sang ngasi kana tabana maram oiduna mm 123.00 yauki Idil Turel gi ya school da leiba Rain Gas Station gi phangwa report ngarang me kunthra ayuk pung taruk tagina ngasi me kunthra ga mathu ayuk pung taruk phawba gi pung kun ga mari sida nongsu gi sang mm 47.00 oiki amasung ngarang ayuk pung taruk tagi ayuk pung tara phawba da mm 8.00 amasung ayuk pung tara dagi nuthil pung ani phawba da mm 18.00 gi chang nongsu ki Thabal Turel goina litan da leiba Rain Gas Station da hokiba me kunthra gi ayuk pung taruk tagi ngarang me kunthra ga mathu gi ayuk pung taruk phawba gi pung kun ga mari da nongsu gi sang asi mm 20.00 oiki amasung ngarang ayuk pung taruk tagi ayuk pung tara phawba da mm 13.00 amasung ayuk pung tara dagi nuthil pung ani phawba da mm 4.00 gi sang nongsuki Imphal gi Rasbon da leiba main gas station da hokiba me kunthra gi ayuk pung taruk tagi ngarang gi me kunthra ga mathu gi ayuk pung subu gi sang mm 24.00 oiki duga ayuk pung taruk tagi ayuk pung tara phawba da mm 11.00 amasung ayuk pung tara dagi nuthil pung ani phawba da mm 2.00 nongsuki Lamphel da leiba Water Resources Department gi main gas station gi phangba report ta hawkiba me kunthra gi ayuk pung taruk tagi ngarang gi me kunthra ga mathu ayuk pung taruk phawba da mm 27.00 nongsuki amasung ngarang ayuk pung taruk tab dagi ayuk pung tara phawba da mm 13.00 amasung ayuk pung tara dagi nuthil pung ani phawba da mm 5.00 nongsuki Ziribam district ki oina Ziribam da leiba main gas station hawkiba me kunthra gi ayuk pung taruk tagina me kunthra ga mathu gi ayuk pung taruk phawba mm 98.00 yauna nongsuki amasung ngarang ayuk pung taruk tagi ayuk pung tara phawba mm 21.00 amasung ayuk pung tara dagi nuthil pung ani phawba mm 30.00 yauna nongsuki amaromdana ngarang na BJP office da BJP gi MLA sing wakhanaki popular government lehanana bagi Delhi da satlaga takna rubada yanakre Manipur atianba matamgi manungda popular government ma semnaba Bharatiya Janata Party BJP gi MLA sing lauriba wafam BJP Manipur Pradesh sumapung phana sawakre BJP gi MLA sing Delhi da satuna party gi national leaders sing unarbraga lengak seman binaba takshuluga thori hawkiba irai namiki numidang Imphal gi Sanjen thongda leiba Thongju Assembly constituency ki MLA Thongam Bisorjit ki Quater BJP ki MLA kunga mangana saruk yaduna Manipur da atianba matamda president rule gi mahutta popular government ma semnabagi center ki lusingba singna takshinanabagi khanakibani mifamadugi makha tarak oina ngarang official oina BJP Manipur Pradesh ki president yauna Thambal Sanglenda MLA singi mifam pangthokpa haina yanakibagi matungina mifam pamkhre ngarang ayuk pung tara mathuidigi hawraga numijungba matung pung tara ga nithoiga makai phawba BJP Manipur Pradesh ki president Sarda yauna BJP MLA singi mihut sinduna lakhiba BJP ki MLA tara ga mari na puna mifam pangthoktuna anauba popular government ma semnabagi wafam sing khanaki ngarang BJP ki MLA kunga manga gi mifam na yanakibagi matungina makhogi mahut sinduna ngasi BJP ki Manipur Pradesh ki president Sarda na puna mifam pangthokiba MLA tara ga mari mifam adu BJP Manipur Pradesh ki president Sarda vice president sabungbam sidanda amasum general secretary L Deven saruyaki
ꯃꯤꯐꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯁ ꯁꯔꯗꯥꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯊꯧꯗꯥꯡ ꯂꯣꯏꯅꯃꯛ ꯐꯩ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤꯗꯃꯛ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡ ꯍꯧꯖꯤꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯝꯕ ꯍꯥꯏꯕꯁꯤ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯃꯁꯤꯒꯤ MLAꯁꯤꯡꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ MLAꯁꯤꯡꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯆꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯨꯟꯅ ꯃꯤ 19 ꯁꯤꯈ꯭ꯔꯦ ꯂꯦꯞꯇꯅ ꯆꯨꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯄꯨꯟꯅ ꯃꯤ 19 ꯁꯤꯈ꯭ꯔꯦꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯄꯤꯔꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗ ꯌꯨꯝ ꯀꯤꯟꯊꯕ ꯏꯔꯥꯛꯅꯕ ꯑꯃꯁꯨꯡ ꯑꯇꯩ ꯀꯦꯂꯥꯃꯇꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯃꯤ 19 ꯂꯩꯈꯤꯗ꯭ꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯂꯩꯈꯤꯗꯕ ꯑꯄꯨꯟꯕ ꯃꯤ 19 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ 4ꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯅꯤ ꯑꯃꯁꯨꯡ ꯃꯤ 3ꯅ ꯃꯦꯘꯥꯂꯌꯥ ꯃꯤ 5ꯅ ꯑꯁꯥꯝꯗ ꯑꯗꯨꯒ ꯅꯥꯒꯥꯂꯦꯟ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗꯅ ꯃꯤ ꯑꯃꯃꯝ ꯂꯩꯈꯤꯗꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯩꯈꯤꯗꯕ ꯃꯤ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 2 ꯑꯉꯥꯡ 2 ꯌꯥꯎꯔꯤ ꯃꯤ 8 ꯂꯩꯈꯤꯗꯕ ꯑꯁꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯏꯁ ꯀꯥꯃꯦꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯦꯟꯁ꯭ꯂꯥꯏꯗ ꯇꯧꯕꯗꯒꯤꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯁ ꯀꯥꯃꯦꯡꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 13ꯗ ꯊꯧꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯗꯨꯅ ꯄꯨꯟꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯔꯨꯅꯥꯆꯜꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯥꯃꯥ ꯅꯇꯨꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯋꯥꯔ ꯁꯨꯕꯟꯁꯤꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯂꯦꯕꯔ 2 ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯇꯩ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯑꯁꯥꯝꯒꯤ ꯑꯣꯏꯅꯁꯨ ꯀꯥꯝꯔꯨꯞ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯟꯅ ꯃꯤ 5 ꯂꯩꯈꯤꯗꯦ ꯗꯤꯁꯇ꯭ꯔꯤꯛ 6ꯇ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯃꯤ 10,000 ꯑꯋꯥꯕ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯥꯝꯔꯨꯞ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 5 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯇꯪꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ